ꯁ꯭ꯀꯨꯜꯒꯤ ꯆꯧꯀꯤꯗꯥꯔꯗꯨ ꯃꯥꯡꯒꯣꯜꯗ ꯈꯕꯔ ꯄꯥꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯃꯅꯤꯅ ꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯜ ꯆꯪꯂꯛꯄ ꯎꯕꯗꯨꯗ ꯃꯅꯤꯕꯨ ꯀꯧꯗꯨꯅ ꯍꯥꯏꯔꯛꯏ, "ꯑꯣꯖꯥ, ꯂꯦꯡꯁꯤꯟꯕꯤꯔꯣ, ꯂꯦꯡꯁꯤꯟꯕꯤꯔꯣ"꯫ ꯆꯧꯀꯤꯗꯥꯔꯅ ꯃꯣꯔꯥꯗꯨ ꯄꯤꯗꯨꯅ ꯃꯅꯤꯕꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯐꯝꯍꯜꯂꯤ ꯑꯗꯨꯒ ꯃꯅꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, "ꯑꯣꯖꯥ, ꯏꯊꯥ ꯊꯥꯖꯗꯅ ꯑꯩꯒꯤ ꯁꯪꯒꯥꯏꯁꯤꯗ ꯑꯌꯨꯛ ꯉꯟꯇꯥ ꯀꯗꯥꯏꯗ ꯆꯠꯄꯤꯔꯨꯕꯅꯣ"꯫ ꯃꯅꯤ, "ꯑꯩ ꯅꯪꯒꯤꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯥꯟꯅꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯦ"꯫ ꯆꯧꯀꯤꯗꯥꯔ, "ꯀꯔꯤ ꯑꯣꯏꯔꯕꯅꯣ ꯑꯣꯖꯥ? ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ ꯑꯣꯖꯥ"꯫ ꯃꯅꯤ, "ꯑꯅꯧꯕ ꯀꯟꯁꯇ꯭ꯔꯛꯁꯟ ꯋꯥꯔꯛ ꯑꯃꯠꯇ ꯁ꯭ꯀꯨꯜꯁꯤꯗ ꯎꯗꯦ꯫ ꯃꯁꯤ ꯀꯔꯤꯒꯤꯅꯣ, ꯅꯪ ꯃꯁꯤꯒꯤ ꯃꯔꯝꯗ ꯈꯪꯕ꯭ꯔꯥ"꯫ ꯆꯧꯀꯤꯗꯥꯔ, "ꯑꯣꯖꯥ, ꯀꯟꯁꯇ꯭ꯔꯛꯁꯟ ꯋꯥꯔꯛꯇꯤ ꯅꯍꯥꯟꯅ ꯂꯣꯏꯈ꯭ꯔꯦ"꯫ ꯃꯅꯤ, "ꯀꯔꯤ? ꯀꯟꯁꯇ꯭ꯔꯛꯁꯟ ꯋꯥꯔꯛ ꯅꯍꯥꯟꯅ ꯂꯣꯏꯈ꯭ꯔꯦꯕ"꯫ ꯆꯧꯀꯤꯗꯥꯔ, "ꯍꯣꯏ ꯑꯣꯖꯥ, ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯅꯧꯕ ꯑꯃ ꯁꯥꯗꯨꯅ ꯁ꯭ꯀꯨꯜꯒꯤ ꯒꯦꯠꯂꯣꯝꯗ ꯎꯔꯤꯕꯗꯨꯅꯤ ꯑꯣꯖꯥ"꯫ ꯃꯅꯤ ꯌꯥꯝꯅ ꯉꯛꯅ ꯈꯣꯟꯖꯦꯜ ꯄꯤꯛꯅ, "ꯀꯔꯤ? ꯀ꯭ꯔꯣꯔ 5ꯒꯤ ꯁ꯭ꯀꯨꯜ ꯑꯃ ꯁꯥꯅꯕ ꯑꯣꯔꯗꯔ ꯐꯪꯂꯒ ꯂꯥꯏꯕ꯭ꯔꯦꯔꯤ ꯃꯆꯥ ꯑꯃ ꯁꯥꯗꯨꯅ ꯂꯣꯏꯈ꯭ꯔꯕ"꯫ ꯆꯧꯀꯤꯗꯥꯔ ꯌꯥꯝꯅ ꯉꯛꯅ ꯃꯃꯤꯠꯇꯨ ꯂꯥꯎꯊꯣꯛꯇꯨꯅ, "ꯀ꯭ꯔꯣꯔ 5? ꯃꯅꯤ, "ꯍꯣꯏ, ꯀ꯭ꯔꯣꯔ 5ꯒꯤ ꯑꯣꯔꯗꯔꯅꯦ꯫ ꯑꯩꯅ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯖꯗꯨꯅ ꯀꯣꯟꯅꯊꯪꯗ ꯑꯩꯒꯤ ꯃꯔꯨꯞ ꯔꯇꯟꯒꯤ ꯃꯇꯦꯡꯗꯩ ꯐꯤꯕꯝ ꯐꯠꯇ꯭ꯔꯕ ꯇꯦꯛꯊ ꯀꯥꯏꯊꯔꯛꯂꯕ ꯁ꯭ꯀꯨꯜꯁꯤꯒꯤ ꯃꯍꯨꯠ ꯑꯅꯧꯕ ꯁ꯭ꯀꯨꯜ ꯑꯃ ꯁꯦꯝꯗꯣꯛ ꯁꯥꯗꯣꯛꯅꯕ ꯑꯣꯔꯗꯔꯗꯨ ꯐꯪꯈꯤꯕꯅꯤꯅꯦ"꯫ ꯆꯧꯀꯤꯗꯥꯔ, "ꯑꯗꯨꯗꯤ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯃꯪꯒꯤ ꯑꯃꯗꯤ ꯀꯣꯟꯇ꯭ꯔꯦꯛꯇꯔ ꯔꯥꯖꯨꯒꯤ ꯊꯧꯁꯤꯜ ꯑꯣꯏꯕ ꯇꯥꯏ꯫ ꯑꯣꯖꯥ ꯃꯪꯒꯤꯅ ꯊꯕꯛ ꯊꯧꯔꯝ ꯄꯨꯝꯕ ꯑꯣꯖꯥꯅ ꯑꯣꯖꯥ ꯃꯪꯒꯤꯗ ꯁꯤꯟꯅꯔꯝꯕꯅꯤ ꯍꯥꯏꯗꯨꯅ ꯊꯕꯛ ꯃꯈꯥꯗꯨ ꯑꯣꯖꯥꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯃꯍꯥꯛꯅ ꯇꯧꯈꯤꯕꯅꯦ"꯫ ꯃꯅꯤ ꯁꯥꯎꯔꯞ ꯇꯧꯅ ꯃꯆꯤꯟꯗ ꯃꯪꯒꯤ ꯍꯥꯏꯅ ꯁꯣꯟꯗꯨꯅ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯍꯥꯏꯔꯛꯏ, "ꯐꯔꯦ, ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ꯫ ꯃꯁꯤꯒꯤ ꯋꯥꯔꯤꯁꯤ ꯑꯇꯣꯞꯄ ꯀꯅꯥ ꯑꯃꯒꯤ ꯃꯅꯥ ꯌꯧꯍꯟꯈꯤꯅꯨꯀꯣ"꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯅꯤ ꯊꯣꯡꯒꯥꯜꯗ ꯊꯣꯛꯂꯛꯏ꯫ ꯃꯅꯤ ꯆꯠꯅ ꯆꯠꯅ ꯃꯃꯤꯠꯇ ꯁꯪꯁꯪꯅ ꯎꯔꯛꯏ꯫ "ꯑꯣꯖꯥ ꯃꯅꯤ, ꯑꯃꯨꯛꯇ ꯆꯪꯖꯔꯛꯀꯦꯕ"꯫ ꯃꯪꯒꯤꯅ ꯊꯣꯡꯖꯤꯜꯗꯩ ꯍꯥꯏꯔꯛꯄꯅꯤ꯫ ꯃꯅꯤ ꯃꯀꯣꯛꯇꯨ ꯅꯣꯟꯈꯠꯇꯨꯅ ꯃꯪꯒꯤꯗ ꯌꯦꯡꯂꯒ, "ꯆꯪꯉꯛꯑꯣ, ꯆꯪꯉꯛꯑꯣ"꯫ ꯃꯪꯒꯤ ꯆꯪꯂꯛꯇꯨꯅ ꯇꯦꯕꯜ ꯃꯃꯥꯡꯗ ꯊꯥꯔꯤꯕ ꯆꯧꯀ꯭ꯔꯤꯗꯨꯗ ꯐꯝꯊꯩ꯫ ꯃꯅꯤ, "ꯃꯪꯒꯤ, ꯀꯩꯗꯧꯔꯦ ꯍꯥꯏꯌꯨ ꯇꯥꯁꯦ"꯫ ꯃꯪꯒꯤ, "ꯑꯣꯖꯥ, ꯂꯥꯟꯅꯗꯤ ꯈꯟꯕꯤꯅꯨ꯫ ꯑꯣꯖꯥꯅ ꯌꯥꯔꯒꯗꯤ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏ ꯍꯧꯍꯧꯕ ꯌꯥꯔꯕꯅꯦ"꯫ ꯃꯅꯤ, "ꯀꯩꯅꯣ ꯃꯪꯒꯤ, ꯅꯪꯅ ꯍꯥꯏꯔꯤꯕꯁꯦ ꯃꯌꯦꯛ ꯁꯦꯡꯉꯣ"꯫ ꯍꯥꯏꯔꯞ ꯁꯥꯎꯔꯞ ꯈꯣꯟꯖꯦꯜ ꯀꯜꯂꯞ ꯍꯥꯏ꯫ ꯃꯪꯒꯤ, "ꯑꯣꯖꯥꯒꯤ 20% ꯑꯣꯏꯕꯤꯔꯣ, ꯂꯦꯝꯍꯧꯔꯤꯕ ꯈꯔꯗꯨꯅ ꯑꯩꯈꯣꯏ ꯑꯃꯗ ꯌꯦꯟꯅꯔꯒ ꯃꯃꯤꯡꯒꯤ ꯑꯣꯏꯅ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯃ ꯁꯥꯔꯁꯦ, ꯑꯗꯨꯒ ꯁ꯭ꯀꯨꯜꯒꯤ ꯇꯦꯛꯊ ꯀꯥꯏꯊꯔꯤꯕ ꯈꯔꯁꯤꯁꯨ ꯁꯦꯝꯖꯤꯜꯂꯁꯦ"꯫ ꯇꯦꯕꯜꯗ ꯈꯨꯕꯥꯛꯅ ꯕꯣꯝ ꯊꯥꯗꯨꯅ ꯃꯪꯒꯤꯒꯤ ꯋꯥꯍꯩ ꯂꯣꯏꯐꯥꯠꯇ꯭ꯔꯤꯉꯩꯗ ꯃꯅꯤ ꯂꯥꯎꯈꯠꯇꯨꯅ ꯍꯥꯏꯔꯛꯏ, "ꯑꯩꯅ ꯅꯪꯕꯨ ꯀꯌꯥꯗ ꯊꯥꯖꯔꯨꯕ, ꯑꯗꯨꯒ ꯅꯪꯃꯛꯅ! ꯅꯪꯁꯦ ꯁ꯭ꯀꯨꯜꯁꯤꯒꯤ ꯚꯥꯏꯁ ꯄ꯭ꯔꯤꯟꯁꯤꯄꯜꯅꯤꯀꯣ, ꯑꯃꯗꯤ ꯈꯨꯜꯁꯤꯒꯤ ꯃꯄꯤ ꯃꯄꯥꯅꯤꯀꯣ! ꯑꯩ ꯅꯪꯅ ꯑꯗꯨꯛ ꯌꯥꯝꯅ ꯋꯥꯈꯜ ꯊꯦꯜꯂꯝꯅꯤ ꯍꯥꯏꯕꯁꯦ ꯀꯩꯗꯧꯉꯩꯗ ꯈꯜꯂꯨꯗꯦ꯫ ꯑꯩꯅ ꯈꯨꯜꯁꯤꯒꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯑꯁꯨꯛ ꯋꯥꯅ ꯍꯣꯠꯅꯖꯔꯤ, ꯑꯗꯨꯒ ꯈꯨꯜꯁꯤꯗ ꯄꯣꯛꯇꯨꯅ ꯈꯨꯜꯁꯤꯗ ꯆꯥꯎꯔꯛꯂꯤꯕ ꯅꯪꯃꯛꯅ ꯈꯨꯜꯁꯤꯒꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯂꯥꯛꯄ ꯊꯕꯛꯇ ꯅꯪ ꯅꯁꯥꯒꯤ ꯐꯨꯔꯤꯠ ꯈꯥꯎꯒꯦ ꯈꯜꯂꯤꯕ? ꯆꯠꯈ꯭ꯔꯣ, ꯆꯠꯂꯣ, ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦ, ꯒꯦꯠ ꯑꯥꯎꯠ"꯫ ꯃꯪꯒꯤ, "ꯑꯣꯖꯥ, 30%ꯗ ꯌꯥꯕꯤꯔꯣ, ꯑꯇꯩ ꯑꯇꯩꯁꯨ"꯫ ꯃꯅꯤ, "ꯃꯪꯒꯤ, ꯅꯪ ꯋꯥ ꯃꯈꯥ ꯌꯥꯝ ꯇꯥꯔꯅꯣ, ꯅꯠꯇ꯭ꯔꯕꯗꯤ"꯫ ꯃꯪꯒꯤ, "ꯑꯣꯖꯥ, ꯇꯨꯡꯒꯤ ꯈꯔ ꯈꯜꯂꯣ, ꯅꯊꯟꯇꯅ ꯌꯥꯗꯦ ꯍꯥꯏꯔꯒ ꯌꯥꯕ ꯅꯠꯇꯦ꯫ ꯐꯖꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯒꯗꯤ ꯑꯣꯖꯥꯒꯤ ꯑꯐꯕ ꯑꯣꯏꯔꯣꯏ꯫ ꯑꯣꯖꯥꯅ ꯀꯥꯎꯕꯤꯔꯣꯏꯗꯕꯗꯤ ꯑꯣꯖꯥꯅ ꯈꯨꯜꯁꯤꯗ ꯁꯩꯗꯥꯡꯕꯅꯦ, ꯑꯗꯨꯒ ꯑꯩꯅ ꯈꯨꯜꯁꯤꯒꯤ ꯃꯤꯅꯦ꯫ ꯑꯣꯖꯥ ꯃꯇꯝ ꯂꯩꯔꯤꯉꯩꯁꯤꯗ ꯋꯥꯈꯜ ꯃꯨꯟꯅ ꯈꯟꯕꯤꯌꯣ"꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯪꯒꯤ ꯊꯣꯡꯗꯨ ꯃꯈꯣꯜ ꯘꯝ ꯈꯉꯥꯡ ꯍꯥꯡꯗꯣꯛꯂꯒ ꯊꯣꯛꯈꯤ꯫ ꯃꯅꯤ ꯂꯝꯕꯤꯗ ꯋꯥꯈꯜ ꯈꯟꯅ ꯈꯟꯅ ꯂꯥꯛꯄꯗ ꯃꯤꯌꯥꯝ ꯇꯤꯟꯕꯒꯤ ꯋꯥ ꯋꯥ ꯂꯥꯡꯕ ꯈꯣꯟꯖꯦꯜꯗꯨ ꯇꯥꯔꯛꯏ꯫ ꯃꯤꯅ ꯏꯀꯣꯏ ꯀꯣꯏꯁꯤꯟꯗꯨꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯅꯩ꯫ ꯇꯨꯔꯦꯟꯗꯨ ꯑꯉꯥꯡꯗꯩ ꯍꯧꯔꯒ ꯍꯅꯨꯔꯕ ꯈ꯭ꯋꯥꯡ ꯀꯣꯜꯂꯕ ꯍꯅꯨꯕ ꯍꯅꯨꯕꯤ ꯐꯥꯎ ꯃꯥꯏꯊꯣꯡꯗ ꯑꯉꯛꯄ ꯑꯃꯒ ꯂꯣꯏꯅꯅ ꯃꯉꯛ ꯊꯥꯡꯒꯠ ꯊꯥꯡꯒꯠꯇꯨꯅ ꯌꯦꯡꯅꯔꯤ꯫ ꯐꯅꯁꯨ ꯌꯥꯝꯅ ꯉꯜꯂꯤꯕ ꯑꯌꯨꯛꯅꯤ꯫ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯃ ꯃꯉꯛ ꯁꯝꯗꯨ ꯇꯨꯔꯦꯟ ꯇꯣꯔꯕꯥꯟꯗ ꯌꯥꯟꯊꯔꯤ꯫ ꯉꯛꯁꯝꯗꯒꯤ ꯇꯥꯔꯛꯄ ꯏꯅ ꯇꯨꯔꯦꯜꯒꯤ ꯏꯆꯦꯜꯗꯨꯗ ꯇꯞ ꯇꯞ ꯇꯥꯗꯨꯅ ꯏꯆꯦꯜꯗꯨꯗ ꯆꯦꯟꯊꯔꯤ꯫ ꯃꯅꯤ ꯃꯌꯥꯝ ꯇꯤꯜꯂꯤꯕ ꯃꯔꯛꯇꯨꯗ ꯆꯪꯁꯤꯟꯗꯨꯅ ꯃꯉꯛ ꯊꯥꯡꯒꯠꯇꯨꯅ ꯌꯦꯡꯂꯨꯏ꯫ ꯃꯅꯤ ꯌꯥꯝꯅ ꯉꯛꯅ, "ꯔꯇꯟ"꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯃꯥꯡꯗ ꯂꯩꯔꯝꯂꯤꯕ ꯃꯤꯁꯤꯡꯗꯨ ꯃꯇꯥꯏꯗ ꯈꯖꯤꯛ ꯈꯖꯤꯛ ꯏꯟꯊꯣꯛꯂꯒ ꯃꯈꯣꯡ ꯇꯤꯡꯊꯣꯛꯇꯨꯅ ꯂꯩꯃꯥꯏꯗ ꯐꯝꯂꯒ ꯃꯥꯒꯤ ꯃꯔꯨꯞ ꯔꯇꯟꯒꯤ ꯃꯁꯥ ꯑꯗꯨ ꯃꯐꯥꯏꯒꯟꯗ ꯊꯝꯂꯒ ꯀꯞꯇꯨꯅ ꯍꯥꯏꯔꯛꯏ, "ꯀꯔꯤꯅꯣ ꯃꯔꯨꯞ, ꯅꯪꯅ ꯉꯁꯤ ꯇꯧꯔꯝꯂꯤꯕ ꯃꯑꯣꯡꯁꯤꯕꯣ"꯫ ꯔꯇꯟ ꯃꯁꯥ ꯄꯨꯝꯕ ꯇꯝꯊꯤꯅ ꯑꯣꯠꯄꯤꯈꯤꯕꯒꯤ ꯆꯩꯐꯝ ꯑꯃꯗꯤ ꯗꯥꯛꯐꯝꯇꯅ ꯊꯜꯂꯝꯃꯤ꯫ ꯃꯍꯥꯛ ꯃꯅꯤꯒꯤ ꯄꯤꯛꯂꯤꯉꯩ ꯍꯧꯃꯤꯟ ꯀꯥꯃꯤꯟꯅꯔꯛꯄ ꯃꯥꯒꯤ ꯈ꯭ꯋꯥꯏꯗꯩ ꯑꯊꯣꯏꯕ ꯃꯔꯨꯞꯅꯤ꯫ ꯃꯅꯤꯅ ꯈ꯭ꯋꯥꯏꯗꯩ ꯊꯥꯖꯕꯁꯨ ꯃꯍꯥꯛ ꯑꯣꯏꯔꯝꯃꯤ꯫ ꯃꯅꯤꯅ
ꯈꯨꯡꯒꯪ ꯑꯁꯤꯗ ꯃꯌꯨꯝ ꯍꯣꯡꯗꯨꯅ ꯂꯩꯔꯛꯂꯕꯁꯨ ꯃꯈꯣꯏ ꯑꯅꯤ ꯑꯃꯒ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯅꯗꯨꯅ ꯑꯗꯨꯝ ꯂꯥꯛꯄꯅꯤ꯫ ꯔꯇꯟ ꯏꯅꯥ ꯀꯩꯔꯥꯛ ꯈꯨꯟꯕ, ꯃꯤꯒꯤ ꯌꯥꯝꯅ ꯈꯟꯕ, ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯃꯤ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯑꯃꯗꯤ ꯃꯅꯤꯗꯤ ꯌꯥꯝꯅ ꯂꯥꯏꯔꯅ ꯍꯧꯔꯛꯄꯅ ꯔꯇꯟꯅ ꯁꯦꯜꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅꯇ ꯂꯥꯛꯈꯤꯕꯅꯤ꯫ ꯔꯇꯟ ꯃꯅꯤꯅ ꯈꯨꯜꯁꯤꯗ ꯃꯌꯨꯝ ꯍꯣꯡꯗꯨꯅ ꯂꯩꯈꯤꯕꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯅꯤꯕꯨ ꯋꯥꯔꯧꯖꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯅꯤꯅ ꯃꯍꯧꯁꯥꯒꯤ ꯐꯖꯕ ꯑꯃꯗꯤ ꯈꯨꯡꯒꯪꯒꯤ ꯑꯆꯤꯛꯄ ꯏꯆꯝ ꯆꯝꯖꯕ ꯄꯨꯟꯁꯤꯕꯨ ꯌꯥꯝꯅ ꯀꯜꯂꯛꯆꯕ ꯑꯗꯨ ꯎꯕꯗ ꯊꯤꯡꯕ ꯉꯝꯗꯅ ꯃꯈꯣꯏ ꯑꯅꯤ ꯂꯥꯞꯅ ꯂꯩꯅꯈꯤꯕꯅꯤ꯫ ꯑꯃꯅ ꯈꯨꯡꯒꯪꯗ ꯑꯃꯅ ꯁꯍꯔꯗ ꯂꯩꯔꯕꯁꯨ ꯁꯨꯇꯤ ꯐꯪꯂꯛꯄ ꯃꯤꯀꯨꯞꯇ ꯃꯈꯣꯏ ꯑꯅꯤ ꯑꯃꯅ ꯑꯃꯒꯤ ꯃꯌꯨꯝꯗ ꯏꯃꯨꯡ ꯃꯅꯨꯡ ꯌꯥꯎꯅ ꯆꯠꯇꯨꯅ ꯅꯨꯃꯤꯠ 5ꯅꯤ 10ꯅꯤ ꯑꯗꯨꯝ ꯂꯩꯊꯣꯛꯅꯔꯝꯃꯤ꯫ ꯃꯅꯤ ꯑꯃꯗꯤ ꯔꯇꯟꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯄꯨꯛꯆꯦꯜ ꯈꯣꯏꯖꯦꯜ ꯇꯤꯟꯅꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯂꯣꯏꯅꯔꯝꯃꯤ꯫ ꯃꯅꯤꯅ ꯉꯁꯤ ꯄ꯭ꯔꯤꯟꯁꯤꯄꯜ ꯑꯣꯏꯔꯛꯄꯁꯤꯗ ꯐꯥꯎ ꯔꯇꯟꯒꯤ ꯑꯆꯧꯕ ꯃꯇꯦꯡ ꯌꯥꯎꯔꯝꯃꯤ꯫ ꯃꯅꯤꯅ ꯃꯇꯝ ꯈꯔ ꯑꯉꯥꯎꯕꯒꯨꯝ ꯋꯥꯈꯜ ꯆꯣꯏꯗꯨꯅ ꯂꯩꯔꯕ ꯃꯇꯨꯡꯗ ꯉꯁꯤ ꯃꯐꯝꯁꯤꯗ ꯎꯔꯤꯕꯁꯤꯅ ꯃꯥꯒꯤ ꯃꯔꯨꯞ ꯔꯇꯟ ꯊꯦꯡꯅꯕ ꯑꯍꯥꯟꯕꯅꯤ꯫ ꯐꯤꯉꯧ ꯁꯦꯠꯄ ꯑꯍꯜ ꯂꯃꯟꯁꯤꯡꯗꯨ ꯃꯄꯤ ꯇꯩꯊꯣꯛꯇꯨꯅ ꯂꯦꯞꯂꯤ꯫ ꯃꯅꯤ ꯃꯩꯈꯣꯏ ꯆꯐꯨꯗꯨ ꯃꯥꯒꯤ ꯁꯥꯒꯜꯗ ꯄꯨꯗꯨꯅ ꯔꯇꯟꯒꯤ ꯀꯨꯗꯨꯒꯤ ꯑꯀꯣꯏꯕꯗ ꯃꯅꯤꯡꯂꯣꯝꯗ ꯏꯁꯤꯡ ꯈꯖꯤꯛ ꯈꯖꯤꯛ ꯍꯩꯗꯨꯅ ꯀꯣꯏꯔꯤ꯫ ꯔꯇꯟꯒꯤ ꯃꯄꯥꯅ ꯑꯃꯠꯇ ꯄꯣꯛꯆꯕ ꯃꯆꯥꯅ ꯃꯥꯕꯨ ꯊꯥꯗꯣꯛꯂꯝ ꯃꯐꯝ ꯃꯔꯥꯡ ꯈꯪꯗ ꯂꯩꯈꯤꯗꯕꯗ ꯃꯆꯥꯕꯨ ꯀꯧꯗꯨꯅ ꯀꯞꯂꯤ꯫ ꯄꯤꯇꯅ ꯊꯜꯂꯕ ꯃꯅꯤ ꯃꯃꯤꯠ ꯆꯦꯖꯦꯠ ꯎꯏꯁꯤꯟꯗꯨꯅ ꯔꯇꯟꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗꯨ ꯃꯩ ꯆꯨꯔꯝꯃꯤ꯫ ꯔꯇꯟꯒꯤ ꯕꯕꯥ ꯑꯗꯨ ꯃꯆꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯃꯅꯤꯅ ꯃꯩ ꯆꯨꯕ ꯎꯕꯗ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯃꯅꯤꯒꯤ ꯕꯕꯥ ꯑꯃꯗꯤ ꯂꯩꯀꯥꯏꯒꯤ ꯑꯍꯜꯁꯤꯡꯅ ꯔꯇꯟꯒꯤ ꯃꯄꯥꯕꯨ ꯐꯥꯔꯝꯃꯤ꯫ ꯃꯅꯤ ꯃꯩ ꯆꯨꯔꯝꯂꯒ ꯂꯩꯃꯥꯏꯗ ꯐꯝꯊꯗꯨꯅ ꯌꯥꯝ ꯈꯣꯟꯖꯦꯜ ꯍꯤꯛꯅ ꯀꯞꯇꯨꯅ ꯍꯥꯏꯔꯛꯏ, "ꯆꯠꯂꯣꯀꯣ ꯃꯔꯨꯞ, ꯂꯩꯈꯤꯗ꯭ꯔꯕꯤ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯅꯨꯡꯉꯥꯏꯅ ꯂꯩꯔꯨꯔꯣꯀꯣ꯫ ꯃꯔꯨꯞ ꯅꯪꯅ ꯇꯥꯏꯕꯪꯁꯤꯗꯒꯤ ꯆꯠꯈꯤꯕꯗ ꯅꯪꯒꯤ ꯅꯇꯥꯎꯒꯤ ꯄꯨꯟꯁꯤꯗꯤ ꯍꯤꯡꯅ ꯑꯁꯤꯕ ꯑꯃꯒꯨꯝ ꯂꯩꯍꯧꯔꯅꯤ꯫ ꯁꯪꯁꯀꯥꯔꯒꯤ ꯃꯩꯔꯤꯁꯤꯅ ꯃꯔꯨꯞ ꯅꯪꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯁꯦ ꯆꯥꯛꯂꯒ ꯑꯩꯒꯤ ꯊꯃꯣꯏꯗꯅ ꯃꯩꯔꯤ ꯊꯣꯛꯇꯕ ꯅꯤꯡꯉꯝꯗꯕꯒꯤ ꯃꯩꯅ ꯑꯣꯝꯗꯨꯅ ꯆꯥꯛꯇꯨꯅ ꯂꯩꯍꯧꯔꯦ"꯫ ꯔꯇꯟꯒꯤ ꯕꯕꯥ ꯑꯣꯟꯅ ꯊꯣꯏꯅ ꯀꯞꯂꯤ꯫ ꯃꯅꯤꯒꯤ ꯃꯃꯥ ꯕꯕꯥꯅ ꯊꯦꯝꯖꯤꯟꯅꯕ ꯍꯣꯠꯅꯔꯤ꯫ ꯁꯪꯁꯀꯥꯔꯒꯤ ꯃꯩꯈꯨꯅ ꯇꯞꯅ ꯇꯞꯅ ꯄꯥꯏꯈꯠꯈ꯭ꯔꯒ ꯂꯩꯆꯤꯜꯂꯛꯇ ꯇꯤꯟꯈꯤ꯫ ꯔꯇꯟꯒꯤ ꯃꯊꯧ ꯃꯉꯝ ꯂꯣꯏꯈ꯭ꯔꯦ꯫ ꯃꯅꯤ ꯑꯃꯗꯤ ꯃꯅꯤꯒꯤ ꯕꯕꯥ ꯃꯃꯥꯅ ꯔꯇꯟꯒꯤ ꯕꯕꯥꯗ ꯃꯇꯣꯝꯇ ꯌꯨꯝꯖꯥꯎꯁꯤꯗ ꯂꯩꯕ ꯅꯨꯡꯉꯥꯏꯔꯔꯣꯏ, ꯈꯨꯡꯒꯪ ꯆꯠꯇꯨꯅ ꯃꯈꯣꯏꯒ ꯄꯨꯟꯅ ꯂꯩꯔꯨꯔꯁꯤ ꯍꯥꯏꯗꯨꯅ ꯐꯅ ꯀꯟꯅ ꯇꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯔꯇꯟꯒꯤ ꯕꯕꯥ ꯃꯥꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯥꯒꯤ ꯃꯆꯥꯅ ꯂꯩꯔꯝꯕ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯀꯗꯥꯏꯗꯁꯨ ꯆꯠꯄ ꯉꯝꯂꯣꯏ ꯍꯥꯏꯗꯨꯅ ꯌꯥꯃꯟꯗꯕꯗꯒꯤ ꯃꯅꯤ ꯑꯃꯗꯤ ꯃꯅꯤꯒꯤ ꯃꯃꯥ ꯕꯕꯥ ꯃꯌꯨꯝꯗ ꯍꯟꯅꯅꯕ ꯊꯣꯛꯂꯛꯏ꯫ ꯃꯅꯤꯒꯤ ꯕꯕꯥꯅ ꯔꯇꯟꯒꯤ ꯕꯕꯥ ꯑꯗꯨ ꯃꯊꯥꯗ ꯆꯦꯠꯅ ꯀꯣꯜꯂꯒ ꯍꯥꯏꯔꯛꯏ, "ꯏꯇꯥꯎ, ꯑꯩꯈꯣꯏ ꯇꯣꯏꯅ ꯂꯥꯛꯀꯅꯤꯗ꯫ ꯅꯪꯅ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯆꯠꯈ꯭ꯔꯁꯤ ꯍꯥꯏꯕ ꯌꯥꯔꯒꯗꯤ ꯐꯒꯗꯕꯅꯦ"꯫ ꯔꯇꯟꯒꯤ ꯕꯕꯥꯅ, "ꯏꯇꯥꯎ, ꯑꯩꯁꯨ ꯅꯣꯏꯗ ꯑꯗꯨꯝ ꯀꯣꯏꯔꯛꯀꯦ꯫ ꯑꯩ ꯃꯃꯥ ꯃꯆꯥꯅ ꯂꯩꯔꯝꯕ ꯌꯨꯝꯁꯤ ꯁꯪꯍꯧꯈꯤꯒꯦ"꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯔꯇꯟꯒꯤ ꯃꯄꯥꯗꯨ ꯃꯄꯨꯛꯅꯤꯡ ꯈꯪꯁꯣꯟ ꯁꯣꯟꯊꯔꯛꯇꯨꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯛꯏ꯫ ꯃꯅꯤ ꯆꯪꯁꯤꯜꯂꯛꯇꯨꯅ ꯔꯇꯟꯒꯤ ꯕꯕꯥꯗ ꯃꯈꯣꯡ ꯁꯣꯛꯇꯨꯅ ꯈꯣꯏꯔꯝꯂꯝꯃꯤ꯫ ꯔꯇꯟꯒꯤ ꯕꯕꯥꯗꯨꯅ ꯃꯈꯨꯠꯇ ꯄꯥꯏꯔꯝꯕ ꯗꯥꯏꯔꯤ ꯑꯗꯨ ꯃꯅꯤꯗ ꯄꯤꯗꯨꯅ ꯍꯥꯏꯔꯛꯏ, "ꯁꯦ, ꯃꯁꯦ ꯅꯪꯒꯤ ꯃꯔꯨꯞꯀꯤ ꯗꯥꯏꯔꯤꯅꯦ"꯫ ꯃꯅꯤ ꯔꯇꯟꯒꯤ ꯗꯥꯏꯔꯤꯗꯨ ꯄꯨꯗꯨꯅ ꯔꯇꯟꯒꯤ ꯕꯕꯥꯗ ꯆꯠꯂꯒꯦ ꯍꯥꯏꯔꯝꯂꯒ ꯃꯥꯒꯤ ꯏꯃꯥ ꯕꯕꯥꯒ ꯂꯣꯏꯅꯅ ꯒꯥꯔꯤꯗꯨ ꯊꯧꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯔꯇꯟꯒꯤ ꯃꯄꯥꯅ ꯊꯣꯡꯒꯥꯜꯗ ꯂꯦꯞꯇꯨꯅ ꯃꯅꯤ ꯍꯣꯏꯅ ꯆꯠꯈꯤꯕ ꯑꯗꯨ ꯃꯤꯠꯐꯝ ꯇꯥꯝꯈꯤꯕ ꯐꯥꯎ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯅꯨꯡꯊꯤꯜ ꯅꯨꯃꯤꯠ ꯌꯨꯡꯕ ꯃꯇꯝꯅꯤ꯫ ꯃꯅꯤꯒꯤ ꯃꯃꯥ ꯑꯗꯨ ꯍꯥꯊꯨ ꯊꯥꯅꯤꯜ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ꯫ ꯊꯥꯅꯤꯜ, "ꯏꯃꯥ ꯂꯥꯛꯂꯤꯕ꯭ꯔꯣ? ꯂꯦꯡꯈꯠꯄꯤꯔꯛꯑꯣ" ꯍꯥꯏꯗꯨꯅ ꯐꯤꯗꯥ ꯄꯤꯔꯝꯃꯤ꯫ ꯃꯅꯤꯒꯤ ꯃꯃꯥꯅ, "ꯏꯕꯨꯡꯉꯣ ꯊꯥꯅꯤꯜ, ꯅꯃꯥ ꯌꯥꯝꯅ ꯋꯥꯔꯦ, ꯏꯆꯥꯁꯤ ꯉꯥꯎꯗꯨꯅ ꯆꯠꯈꯤꯕ ꯇꯥꯔꯦ, ꯅꯪ ꯏꯃꯥꯒꯤ ꯃꯇꯦꯡ ꯑꯃꯨꯛꯇ ꯄꯥꯡꯗꯕ ꯌꯥꯗ꯭ꯔꯦ"꯫ ꯊꯥꯅꯤꯜ, "ꯏꯃꯥ ꯀꯩꯗꯧꯔꯒꯦ? ꯍꯦꯛꯇ ꯅꯆꯥꯗ ꯍꯥꯏꯕꯤꯌꯨ, ꯅꯆꯥꯅ ꯉꯝꯕ ꯑꯣꯏꯔꯕꯗꯤ ꯅꯆꯥ ꯃꯇꯦꯡ ꯁꯣꯏꯗꯅ ꯄꯥꯡꯖꯒꯦ"꯫ ꯃꯅꯤꯒꯤ ꯃꯃꯥꯅ, "ꯅꯪꯒꯤ ꯃꯔꯨꯞꯁꯦ ꯂꯤꯟꯊꯣꯏ ꯑꯗꯨꯝ ꯁꯣꯟꯗꯨꯅ ꯂꯩꯔꯦ, ꯅꯪ ꯂꯤꯟꯊꯣꯏꯕꯨ ꯏꯆꯥ ꯃꯅꯤꯗꯒꯤ ꯌꯥꯝꯅ ꯂꯥꯞꯈꯤꯅꯕ ꯁꯤꯟꯗꯕ ꯌꯥꯗ꯭ꯔꯦ"꯫ ꯊꯥꯅꯤꯜ, "ꯏꯃꯥ, ꯏꯇꯥꯎ ꯃꯅꯤꯅ ꯈꯪꯂꯛꯂꯗꯤ ꯀꯝꯗꯧꯕ"꯫ ꯃꯅꯤꯒꯤ ꯃꯃꯥ, "ꯃꯁꯤ ꯄꯨꯝꯕ ꯅꯪ ꯑꯩ ꯈꯛꯇꯅ ꯀꯅꯥꯁꯨ ꯈꯪꯍꯟꯗꯅ ꯁꯤꯟꯒꯗꯕꯅꯤ꯫
ꯊꯥꯅꯤꯜ: ꯍꯣꯏ ꯏꯃꯥ꯫ ꯃꯅꯤꯒꯤ ꯃꯃꯥ: ꯂꯤꯟꯊꯣꯏꯅ ꯈꯨꯜꯁꯤꯗ ꯁꯨꯝ ꯂꯩꯊꯔꯕꯗꯤ ꯑꯩꯒꯤ ꯏꯆꯥꯒꯤ ꯐꯤꯕꯝ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯣꯛꯆꯤꯜꯂꯛꯂꯅꯤ꯫ ꯑꯗꯨꯅ ꯅꯪ ꯃꯥꯕꯨ ꯈꯨꯜꯁꯤꯗꯩ ꯇꯥꯟꯊꯣꯛꯈꯤꯅꯕ ꯁꯤꯜꯂꯣ꯫ ꯊꯥꯅꯤꯜ: ꯍꯣꯏ ꯏꯃꯥ, ꯑꯗꯨꯒꯤꯗꯤ ꯀꯩꯁꯨ ꯋꯥꯕꯤꯔꯨꯅꯨ꯫ ꯃꯤꯌꯥꯝ ꯄꯨꯝꯕ ꯂꯤꯟꯊꯣꯏꯒꯤ ꯃꯇꯧꯗ ꯀꯤꯅꯗꯅ ꯃꯄꯥꯜ ꯊꯣꯛꯅꯗ꯭ꯔꯕꯅꯦ꯫ ꯃꯥꯕꯨ ꯈꯨꯜꯁꯤꯗꯩ तांꯊꯣꯛꯄꯗꯤ ꯀꯔꯤꯁꯨ ꯂꯨꯕ ꯊꯕꯛ ꯑꯣꯏꯔꯣꯏꯗ꯫ ꯃꯅꯤꯒꯤ ꯃꯃꯥꯅ: ꯅꯪ ꯃꯥꯕꯨ ꯈꯨꯜꯁꯤꯗꯩ ꯇꯥꯟꯊꯣꯛꯈꯤꯅꯕ ꯁꯤꯟꯕ ꯍꯥꯏꯕꯁꯦ ꯅꯪꯒꯤ ꯃꯔꯨꯞꯀꯤ ꯊꯋꯥꯏ ꯀꯟꯕꯤꯕꯒ ꯃꯥꯟꯅꯒꯗꯧꯔꯤꯕꯅꯤꯀꯣ꯫ ꯃꯥꯒ ꯅꯛꯅꯔꯨꯕꯅ ꯏꯆꯥꯁꯨ ꯃꯥꯒꯨꯝ ꯋꯥꯈꯜ ꯇꯥꯔꯛꯇ꯭ꯔꯦ, ꯆꯨꯔꯣꯜ ꯄꯥꯔꯣꯜ ꯉꯥꯡꯂꯛꯂꯦ꯫ ꯊꯥꯅꯤꯜ: ꯍꯣꯏ ꯏꯃꯥ, ꯑꯩ ꯁꯣꯏꯗꯅꯕ ꯇꯧꯔꯒꯦ꯫ ꯃꯅꯤꯒꯤ ꯃꯃꯥ: ꯏꯆꯥꯅ ꯃꯗꯨꯕꯨ ꯇꯧꯅꯤ ꯍꯥꯏꯔꯕꯗꯤ ꯃꯗꯨꯒꯤ ꯑꯆꯪꯕ ꯁꯦꯟꯐꯝ ꯄꯨꯝꯕ ꯏꯃꯥꯅ ꯄꯨꯊꯣꯛꯀꯅꯤ ꯑꯃꯗꯤ ꯏꯆꯥꯒꯤꯁꯨ ꯇꯣꯉꯥꯟꯅ ꯄꯤꯒꯅꯤ꯫ ꯊꯥꯅꯤꯜ: ꯏꯃꯥꯁꯤꯃ, ꯃꯁꯤꯗꯤ ꯑꯩꯒꯤ ꯏꯊꯧꯅꯦ꯫ ꯑꯩꯒꯤ ꯃꯔꯨꯞ ꯀꯟꯕ ꯑꯃꯗꯤ ꯑꯩꯒꯤ ꯏꯔꯩꯀꯥꯏ ꯈꯨꯜꯁꯤ ꯀꯟꯕ ꯍꯥꯏꯕꯁꯦ ꯈꯨꯜꯁꯤꯗ ꯍꯧꯔꯛ ꯆꯥꯎꯔꯛꯂꯤꯕ ꯑꯩꯈꯣꯏꯅ ꯇꯧꯗꯅ ꯀꯅꯥ ꯂꯥꯛꯑ ꯇꯧꯒꯅꯤ ꯏꯃꯥ? ꯏꯃꯥꯅ ꯋꯥꯐꯝꯁꯤ ꯍꯧꯗꯣꯛꯄꯤꯔꯛꯄ ꯌꯥꯝꯅ ꯐꯔꯦ꯫ ꯃꯅꯤꯒꯤ ꯃꯃꯥ: ꯐꯔꯦ, ꯑꯩ ꯃꯁꯤꯈꯛ ꯏꯆꯥꯒ ꯇꯥꯟꯅꯒꯦ ꯂꯥꯛꯄꯅꯦ꯫ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦꯀꯣ ꯍꯥꯏꯗꯨꯅ ꯆꯠꯀꯦ ꯇꯧꯏ꯫ ꯊꯥꯅꯤꯜ: ꯏꯃꯥ, ꯑꯗꯣ ꯃꯔꯨꯞ ꯃꯅꯤ ꯀꯥ ꯍꯦꯟꯅ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄꯗꯤ ꯇꯧꯗꯦꯀꯣ? ꯃꯅꯤꯒꯤ ꯃꯃꯥ: ꯑꯩꯅ ꯃꯃꯥ ꯑꯣꯏꯕꯒꯤꯔ ꯈꯪꯗꯦ, ꯑꯩꯒꯤ ꯃꯤꯠꯇꯗꯤ ꯏꯆꯥꯗꯣ ꯍꯥꯟꯅꯒꯤ ꯏꯃꯥꯟ ꯃꯥꯟꯅꯗ꯭ꯔꯦ꯫ ꯃꯇꯣꯝꯇ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯐꯝꯗꯨꯅ ꯄꯪꯀꯞꯇ ꯀꯞꯄꯦ, ꯄꯣꯠ ꯆꯩ ꯄꯪꯊꯨꯗ ꯊꯨꯒꯥꯏ, ꯃꯆꯤꯟꯗ ꯀꯔꯤꯅꯣ ꯄꯪꯁꯣꯟꯗꯁꯨ ꯁꯣꯜꯂꯦ꯫ ꯊꯥꯅꯤꯜ: ꯑꯩꯒꯤ ꯃꯔꯨꯞ ꯃꯅꯤꯕꯣ? ꯑꯩ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯂꯥꯛꯆꯒꯦ꯫ ꯏꯇꯥꯎ ꯆꯠꯊꯣꯛꯍꯟꯕꯤꯔꯝꯒꯅꯨꯀꯣ ꯏꯃꯥ꯫ ꯃꯅꯤꯒꯤ ꯃꯃꯥꯅ: ꯀꯗꯥꯏꯗꯒꯤꯅꯣ ꯏꯕꯨꯡꯉꯣ, ꯍꯧꯖꯤꯛ ꯅꯇꯥꯎ ꯃꯅꯤ ꯃꯥꯒꯤ ꯀꯥꯗꯩ ꯁꯨꯛꯍꯦꯟ ꯍꯦꯟꯗ꯭ꯔꯦ꯫ ꯉꯥꯛꯅ ꯁꯛꯅꯕꯁꯨ ꯏꯈꯨꯝ ꯈꯨꯝꯗꯦ, ꯎꯪꯗꯨꯅ ꯃꯪꯗꯨꯅ ꯑꯗꯨꯝ ꯂꯩ꯫ ꯊꯥꯅꯤꯜ: ꯑꯩꯅ ꯅꯣꯡ ꯅꯤꯅꯤ ꯈꯨꯜꯁꯤꯗ ꯂꯩꯔꯨꯗꯕꯁꯤꯗ ꯑꯩꯒꯤ ꯃꯔꯨꯞ ꯃꯅꯤꯗꯤ ꯄꯨꯡꯑꯣꯟ ꯑꯣꯜꯂꯝꯃꯕꯀꯣ? ꯃꯅꯤꯒꯤ ꯃꯃꯥ: ꯐꯔꯦ ꯐꯔꯦ, ꯑꯩ ꯆꯠꯂꯒꯦ, ꯃꯇꯣꯝꯇ ꯂꯩꯍꯧꯋꯦ꯫ ꯃꯄꯥꯁꯨ ꯊꯕꯛ ꯑꯃ ꯆꯠꯊꯣꯛꯈꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯅꯤꯒꯤ ꯃꯃꯥ ꯑꯗꯨ ꯇꯍꯥ ꯇꯍꯥ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯂꯛꯏ꯫ ꯑꯥꯁꯥ ꯊꯣꯡꯒꯥꯜꯗꯒꯤ ꯆꯪꯂꯛꯄꯗꯨꯗ ꯃꯅꯤꯒꯤ ꯃꯃꯥꯒ ꯊꯩꯅꯩ꯫ ꯑꯥꯁꯥ: ꯏꯃꯥ, ꯂꯥꯛꯑꯝꯃꯤꯔꯣ? ꯃꯅꯤꯒꯤ ꯃꯃꯥ: ꯂꯥꯛꯑꯝꯕꯅꯦ꯫ ꯅꯪꯁꯨ ꯅꯕꯨꯡ ꯃꯅꯤꯅ ꯅꯥꯔꯤꯁꯦ ꯈꯔ ꯍꯪꯕ ꯂꯥꯛꯎꯗꯅ꯫ ꯑꯥꯁꯥ: ꯍꯣꯏ ꯏꯃꯥ꯫ ꯃꯅꯤꯒꯤ ꯃꯃꯥꯅ: ꯑꯩ ꯆꯠꯈ꯭ꯔꯒꯦꯀꯣ, ꯅꯕꯨꯡꯁꯨ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯂꯥꯛꯅꯤ ꯍꯥꯏꯕꯅꯦ, ꯑꯗꯨꯗ ꯈꯔ ꯂꯥꯛꯃꯤꯟꯅꯔꯣꯀꯣ꯫ ꯃꯃꯥ, ꯃꯃꯥ, ꯀꯔꯤꯅꯣ ꯊꯦꯡꯉꯤꯅꯦ ꯅꯪꯕꯣ, ꯍꯧꯒꯠꯂꯣꯅꯦ ꯍꯥꯏꯗꯨꯅ ꯃꯅꯤꯒꯤ ꯕꯕꯥꯅ ꯃꯁꯥ ꯅꯣꯝꯂꯛꯄꯗꯨꯅ ꯃꯅꯤꯒꯤ ꯃꯃꯥꯗꯨ ꯃꯃꯤꯠ ꯁꯤꯡꯂꯛꯏ꯫ ꯑꯗꯨꯒ ꯃꯄꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯁꯣꯟꯊꯅ ꯍꯥꯏꯔꯛꯏ꯫ ꯋꯥꯔꯤꯁꯤꯡꯁꯤ ꯏꯆꯥꯗ ꯑꯁꯦꯡꯕꯁꯤ ꯈꯪꯍꯟꯕꯅ ꯐꯔꯣꯏꯗ꯭ꯔꯥ? ꯃꯅꯤꯒꯤ ꯕꯕꯥ: ꯉꯁꯤꯁꯨ ꯑꯃꯨꯛ ꯅꯃꯪꯗ ꯂꯤꯟꯊꯣꯏ ꯎꯔꯕ꯭ꯔꯥ? ꯃꯅꯤꯒꯤ ꯃꯃꯥꯅ: ꯑꯗꯨꯒꯤ ꯅꯠꯇꯦ, ꯑꯩ ꯌꯥꯝꯅ ꯀꯤꯔꯦ꯫ ꯃꯅꯤꯒꯤ ꯃꯄꯥ: ꯀꯔꯤꯁꯨ ꯇꯧꯔꯣꯏꯁꯦ, ꯅꯆꯥꯁꯦ ꯍꯥꯟꯅꯗꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ ꯂꯩꯔꯤꯕꯁꯤꯗ ꯅꯪꯅ ꯃꯗꯨ ꯑꯃꯨꯛ ꯍꯥꯏꯔꯨ ꯇꯝꯂꯨꯔꯕꯗꯤ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯀꯔꯤ ꯑꯣꯏꯔꯛꯀꯅꯤ ꯈꯪꯕ꯭ꯔꯥ? ꯃꯁꯤꯒꯤ ꯑꯔꯣꯟꯕꯁꯦ ꯑꯔꯣꯟꯕ ꯑꯣꯏꯅ ꯑꯗꯨꯝ ꯂꯩꯈ꯭ꯔꯁꯅꯨ꯫